Khangabok Assembly Constituency ki manung chen leiriba Moirang Palidagi Sangayumpham Taba Lambi gi nak yet leiriba State Land Singda Ayaba Yaudana Laibak Thonjiliba Amade Lomi Kyagi Ising Lakpham Oiriba Nongdambi Turel Marine Funjinduna Laibak Thonjiliba si atuba matamda mari leinaba loishang amadi disina Thingadavani haina BJP Manipur Pradesh ki former Vice President Thokchom Jadumani na phongdorakli Childline Bisnupurna Sinduna Childline Advisory Vote Meeting Lisingani Kun Mathoi DC Complex New Mini Secretariat holding si pangthokrai Thoramduda Bisnupur District Nita Arambam Additional SPLO Luikam Lamio ZEO and Tikendrajit DYC ki Dr. Dhanachandra Salam DSWO Jyotis Childline Bisnupur ki Director L Pisak Childline Sub Center Kumbi ki Director L Suranjoy Atai District Level Officer Singamade Childline ki staff sing susargaki Environment Kanbalov EKL Hairok Nangasi Hairok Part 1 Gilambi Sorok Sing Sit Chengdok Kray Hiramadunga Mari Lainaba Warol Paumi Sing the Pibada EKL gi convener M Rameshon Haikibada Lisingani Tara Tareta ki Hoduna Hairoki Mafam Singda Uthaba Amot Akai Sing Sit Chengdok Pat Turel Sengdok Pan Singwa Thabak Thorong Kya Tawduna Lakle Masigi Sarokamo Nangasi Lambi Sorok Sit Chengwagi Thabak Asi Pangthokpani Haidi Lamlai Cinema Hall Mapada Hauzik Karama accident Thokray, Thokdok Thokpam Dagi Fangba Pauda, accident Kit Thokdokta I-20 car registration number MN06LA5355 Ta Tonglak Pamio Yahum, Asopan Nankray. India government ki Ministry of Tourism ki Swadesh Darshan scheme ki Makhada Development of Spiritual Circuit in Manipur project ki Makhada Manipur ki tongan mafam tarita sariba amade saba loiraba laishang amade atopa infrastructure sing Tourism Minister Oinam Lukhoina ngase haktengnan chatning singkrai Numinini ki Khongchata BJP ki National President JP Nadda laklibu December 13 amadi 13 Laklaba Yai Haina BJP ki National Spokesperson amade Manipur ki in charge Dr. Sambit Patra na phongdokre Wafam masing asi kay sampata leiba BJP Manipur State ka office ta pangthokpa paugi mifam amada phongdokibani Khunai asibu afaba maikai da purakna bahona bada lamdam asigi maira paibi amade nishabana achauba thodang kya lauduna lakli haina Arun Enterprises ki proprietor Arun Kumar Thangzam na phongdokre Atang Kunau dagi irang faubagi samjil liba PMGSY gi lambi asi peningai oidre lambi asi nauna kaklaba matung Saktiman truck fauba thauba yadre haina khunja singi wakat laklei BJP ki active member oibatanatana Autonomous District Council Chandel gi members oiriba Gotinlam alias Lamboi Gangtena ngarang mahaki 15 More Sikh constituency gi manung channel leiba More Turel Wang Malaikai ki club ki miyoi sing amadi leikai adugi ahalaman singda hand sanitizer amade face mask na singba polam kya mating pangkhrei Sumang Lila gi sakna reba State Kala Academy Award King of Comedy Laishung Kunjuras Maitei Miyam na Gauro Saba haina khangnabana laikhidabaga mari leinana laikhidrabagi changangai da leibi yumdanga se Manipur State Sumang Lila Council na senduna state ki thakta awawa phongdokpagi thoram ama pangthokhrei